Guwahati Da Leiba Pragjyotishpur University na Chahi Khudinggi Lairik Faba Maheiroi Singda PIDUNA PUKNING THOUGATPAGI SARUK OINA NGASI THOUBAL District Leiba HANDAK LAOTHOKKHIBA Class 12 ki exam da mark WANGNA FANGDUNA PAKLAKHRABA Maheiroi Singda PIDUNA PUKNING THOUGATKHRE Yairipok Da Leiba SM Higher Secondary School da Pangthokkiba Maheiroi Sing Taramna Okpagi Thoramaduna School asigi Principal Yumnam Birena Thoiba Mitunglen amadi Imphal East District ki Adaksha Su Oiramba Young Star Dynamic English School gi founder Konthauzam Tombina Akhanaba Mitunglen Oina Sarukyaki Thoramadugi Nungi Warol Piraduna Pragjyotishpur University gi representative Priya Darshini Laistram na hai in kumjali singaniga kuni thoida hongdokkiba University asina Chahi Khudinggi Class 12 ki exam da mark cha da humphudagi hena fangba Maheiroi Singbu momento amadi certificate pituna ikai khomnaba utpaga loinana puning thogatuna lakli University asina Leiba gasigi tungi yumbidel oirakadoriba Maheiroi Singna mana pamjaba sinphamda mahai masing tamduna mai pakpagi lambi da chatpa ngamnaba tongan ba department kaya hangdoktuna khudong chabasu piri haiki